खामदोकपगा नंगहौदे ई नाय तानरई अनिदु माइकई सलाई खंगदना मीना खामदोकपफो ngamdre namfuda mayam changduna khamdoi Henry Sauna Ma kanano khangbra ma aigi nupini aina mingonda khanganingdabagi lotpani aduga ai buran ba lumba kaina Newton Henry gi wahaidu tabada pingat lamba sauramba pumna makswai mangkhre masadu gyan taraktre tumina leptuna tarangamada lei Henry na makhatarei Nangna yengiba midiangdo nasana hana amukta khanto khangaba Si hairaga Henry leiriba satra mayamduda onsiladuna Kaidore noina changorumda Henry su manungda changkhre leiriba mi mayamdu aniduda ngakna yengnari karinu haiba gyan tade moisu changnaba tawi Thembisu tumina yengduna leiri ngahan khaidagi chingnarakpa pictuga Henry-gagi maribu amuki hena wakhalda chamamnaba poglai masadu khangningwana langtaknei Newton su wakhal ka ngawnari adubu mahak ngayak phauba panthade gari du thaudoraklaga thoglai summangaga lai machindasu solai Karino, aina tari basibo. Masibo ay thokpa yabo wafamla. Nate. Aina thangiba khongthangse. Yamna lalabra. Aduga moy anigi maongdubu aina thajasira. Newton wakhal confirm khangdre. Nungaitabana masadu laitafam khangdabasu phaurai. Amuksu khalai. Nate. Man hari mayamda aran boygani moy ani gi relation leinaraga asumaina ka shudoroi ai khangi man ai ga ngang machabu nushibagi pambagi haijin bani ai khangi magi school dai suktam tamhaloi si hairaga Newton gari du pai kai picture khoi tamna thaurai gari du speed yangna thobana maram moiraga mina kupada yore Namitu asumna thu haina tamlambana Pictrusu manawpagi sosti hayengni haina makuna thilambani Tasengbadi masu Henry na mapan thokandabani adubu achongna yaroi haiduna namduna thilambani Newton di thongalduda khamlaga cheptha yengi Pictrubu tholakpra haiduna Somdana Mitkuna Thoibi matungda tawnu Napuroibagi mayokta thabak tawnu ko Picture mamai mamit kadu loina kopi machin gadu khara sokpagi hubali Picture mama na hairiba mayamdu taraga mathwai nuaizade mapi susintharai Mitkuna Haima kapira Yarisi nasana gyan taune Picture kapladuna Mama ai siyam phatte school gam ta kararoi Mikhuna machabu themjinbi Yarisi kakwanuse thoibi to omi nangbo Aina maram oiduna mi khudingma wahalle amasu Nakandagi tombina Hey thoibi Thum leitrene amukta leiruso Picture na Hoy baba laage Mikhuna Chalo chatho uro Ai sune nayak hipke Aduga ising khara suloge Picture icham chamba furit amalitli Mangakta phiwai kaiwai chuni macha masu yali Masu yandaba sumaina kibagi kharadi hainade Mane maku Amadi Henry gi mangdi yalabasu Phidu khara pikpaga oibanina makutta yesinduna thoglai
Newton ngasayda picture ngaibada awaba ama oibadu yung manungdudagi picture tholakpa ubada masadu mathumarang hawi amuksu garigi side glass tuda yengi ngasay Henry ge phunarubagi mamaidu kharadi green kari adubu semlaga masamga du takhatlaga style tawi somda picture di Newton lay haiba ubanate wakhal nungaina luktharaga chatpada Newton gi mapa samaga chatki Newton ngakna kaurai angang macha picture so chaplepi aduga laithok tuni yengai Newton lepaga leirambadu ubada masadu swailawi Newton picture gi sakfam ubada pakhatna kaidawrage nang namai namit kadu kanana furino mamanara kakanaro Newton ubada hongfam du khara handoi kaidawrage nang picture cheluba yaroi haiba khangi mahakna chelurabasu Newton na hena phivam thirakani haiba khangi yam tapna sarna piba phone do mama na thugaikre aduga aibu phuyi Newton su changsilaglaga picture da soke tawi kayam soke picture yam hainadana khara handoi picture gi nungsiba maong chamjaba matau ubada Newton hena nungsirai mamonok laduna kaigi saudoino nangna haibabo aina sauba yabrane amamuk leiraga loire picture pakhatna nati sir adumaina tawgano kemta pirakano aduga hayengdagi aigi nakta sulakano noklamba maithongdu hanjilaga karigi tasengna picture ngasi thokiba thaudok adu amata khangde maram asina Newton da lotpani amuksu nungaitana mapira tiena sir aingonda kaishu hairakano aduga sir na khaliba wakhalda adusu hongdokpiyo Newton gi thamoi tawfom khangdre haigi khalamba sagatjaramba mayamdu loina kaikhre nang kaidawrage kanana kari haireino nangi damakta ai lerisidi picture makut ani du lonaraduna please sir aina haijariba mayamse phagi nati Newton sauna madu yaroi aduga nangne school da mukhana kabasu yaroi school hongdo aina haidra Henry du afaba minatena mana nang mangna ba sinbani migi mangda nangbu kaishu leitana mana ngangi ba mayamdo picture Henry palakpadagi masadu pakhatle masu asengbadu haigi khalai sir ngasidi ai karigumba khara sir da singdoke picture kathoklamma mayadu chaplepi Henry na haikiba wahai khara ningsingi madudi kanadasu makoyanigi marisi haidokanu haibani maramasina haiba ngamdre wadu losiladuna sir aingonda amuk hani yitpirakano si hairaga picture yumlomda haijinkre Newton ngakna yengduna leihawi chimbaldagi angang macha haiba waisi natana atai haiba ngamhaudre tawfom khangdraba tainafam sulaita makhutu kanna gari du da thindatli ai ngasi sungcha chatloiba ai gi thamoi gi wase paukum phangdri phauba ai chatloi sira si changa chang ai na manungda changbu suyaroi ne khangniba ngasi yadragana mayumde chingthoga phara pukra loire Newton picture tholakpa adumak ngaiduna leiri
Asumna matam khara hokre. Somda Henry su lan hori. Aina chatpa yaro haraga kaigi thiluino. Laimana. As maida idi. Aina ne si thokani ne haibani. Ibungo aina nate. Nang ne napana sauri bani ko. Miro su leitabaduda ne. Nang na chatpa yaro haibagi. Henry su khara sauning na lakpaga I kari. Hausimag ay nahuba chatkani. Laimana. Hey. Napala aga ne amuk salan sanani. Nang na ne ma thadok nindradi nang su chalo. Hayeng mi sosti ni ko. Henry phone du lagthok laga Tombi da call tawrai. Picture di phone paihandrabani. Tombi na. Hello. Henry am phingna. Picture pa hello. Tombi su Henry na phing maduda. Kaidaw ba yawrage? Kaishu tawde. Amta paihanbiro. Picture na phone du pairaga yam tapna kawrai. Kaka. Henry tikhatana lawrai. Nangay na kay haige. Aduk haiba indaba. Lamke ladi ay na nang thadok ladi nang namitagi na pitani. Picture pakhat na. Kaka ay na natiye. Pupu na tilambane. Nang ay na yade haiba khang manatra. Amukha na nang halagtaba pamra. Picture kabladu na. Kaka ay kaishu tawdi. Ay bulao. Ay sida layroye. Tombisu handaki Henry gi honglakliba maongsi amadi machagi awabaduda khanjanare. Laimana. Ibungo nangbo dumaina tawnu ne. Pharasu phatrasu ne mamagi phibam khangba natro. Amu khana sainaba yawraga watho oini ne. Henry ngangba sakpa amata tade. Masu yam thuna gari du thodokre. Somdana picture kana kapli. Mapana nungaitana themjinbiri. Yare se. Masu angang di natedana. Ngak sawbagi tawribo oiramni. Mangonda hairamdabagi. Baba, ahibo amuk lauba laktrade. Aduga yumda changba yaroi harade. Tombi machaba nushina themjinbi. Kaishu hairoi mi nangbo. Henjina khangano. Mamana ne taraga nungairoi. Picture su mamana takidra khangkidra khanna amukshu wazai. Tombina makha tarai. Nati akhoigi thongal sida nupa ama phamaga lehawi haine. Kaigino khangde. Hangasu gari yadre haibra. Mi lawba lakani hairi ene. Picture mapana ngangakadra khanduna. Aishu khangdi. Laikai yang khara na di kuire. Ngasai numit yung baday ni haine. Hauji numita sila asipo kaidawrino khangdi ne. Picture su lo na thongnaw dagi yengai. Newton na ma tholakpa yengi badu ure. Khalu raga sauning ba phawrai. Mahak na thokhan mangak-tani khalai. Newton nungaitana machinda solai. Kalidako nangi thamoy. Adubu ay honakini. Nungda fawba takpo kaladi dumi hainaribani. Chapchaba wari ama sanatrifo haloye. Puma mamsilaklabani Newton hande. Adwaida mising na mabu yengnari. Aduga amata changde. Picture di Henry lakni haibaga pakhat pana loire. Khana chainaba thogadra haina. Somda Henry gari kanna thaurai. Tanjaduda kola malai. Henry mamonok laga. Yoraba. Kaide no da gari yadre. Adudi ay lawba laura. Lao thengane ba. Hoi ayam thuna lake ko. Phone du kaktingei da waiting changai. Yengubada tombigi call oirami. Lakliba call du yengi.
ꯑꯗꯨꯕꯨ ꯑꯣꯛꯇꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩ ꯊꯝꯃꯒꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒꯦꯀꯣ ꯁꯣꯝꯗꯅ ꯇꯣꯝꯕꯤꯅ ꯄꯥꯏꯔꯛꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯦꯟꯔꯤꯗ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯆꯝꯅ ꯈꯜꯂꯤ ꯕꯕꯥ ꯃꯥ ꯋꯥꯔꯤ ꯁꯥꯔꯤ ꯃꯥꯜꯂꯦ ꯐꯣꯟ ꯄꯥꯏꯔꯛꯇꯤꯌꯦ ꯂꯥꯛꯆꯔꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯃꯥ ꯍꯥꯟꯅ ꯄꯤꯖꯅꯕ ꯇꯧ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯤ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯇꯧꯏ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩ ꯀꯌꯥꯅ ꯃꯥꯂꯦꯝ ꯄꯨꯝꯕꯕꯨ ꯖꯣꯏ ꯇꯧꯔꯒꯤ ꯃꯇꯥꯒꯨꯝ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯜꯂꯛꯄꯗ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕꯗꯨ ꯌꯥꯝ ꯀꯟꯅ ꯘꯝ ꯌꯩꯁꯤꯜꯂꯤ ꯃꯤꯠꯈꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯊꯣꯡꯅꯥꯎꯁꯤ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨ ꯀꯥꯏꯕ ꯇꯥꯔꯦꯅꯦ ꯄꯤꯛꯇ꯭ꯔꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯂꯥꯛꯏ ꯐꯗꯤ ꯃꯆꯥꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯄꯥꯏꯊꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯍꯨꯟꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯣꯡꯁꯨ ꯌꯥꯎꯅ ꯍꯩꯗꯔꯛꯏ ꯊꯣꯡꯅꯥꯎꯗꯒꯤ ꯍꯩꯖꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯒ ꯂꯣꯏꯅꯔꯤꯕ ꯅꯣꯡꯂꯤꯛꯅ ꯆꯣꯠꯄꯗ ꯃꯁꯥꯗꯨ ꯈꯔ ꯈꯖꯤꯛ ꯏꯪꯁꯤꯜꯂꯛꯏ ꯊꯣꯡꯅꯥꯎꯗꯨ ꯀꯟꯅ ꯂꯣꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇꯨꯅ ꯀꯟꯃꯟꯕꯅ ꯄꯤꯛꯇ꯭ꯔꯨ ꯉꯝꯗ꯭ꯔꯦ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯅ꯭ꯌꯨꯇꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁꯔ ꯄꯤꯛꯇ꯭ꯔꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯛꯏ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ ꯆꯠꯂꯝꯕꯁꯨ ꯌꯥꯏꯗ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯑꯍꯤꯡꯁꯤꯗꯕꯨ ꯅꯣꯡꯖꯨ ꯈꯥꯡꯗꯧ ꯅꯠꯇꯦ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯌꯥꯜꯂꯤꯕ ꯐꯗꯤꯗꯨꯅ ꯇꯩꯊꯣꯛꯏ ꯃꯤꯠꯈꯨꯅ ꯅꯁꯥꯗꯣ ꯁꯦꯡꯅ ꯇꯩꯊꯣꯛꯎꯀꯣ ꯑꯃꯨꯛ ꯅꯥꯅꯤ ꯑꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯣ ꯈꯪꯗꯤꯌꯦ ꯂꯥꯛꯅꯤꯗꯤ ꯍꯥꯏꯕꯅꯦ ꯑꯩ ꯀꯣꯜ ꯑꯃꯨꯛ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯔꯤ ꯁꯨꯡꯑꯣꯛ ꯑꯣꯛꯂꯛꯇꯦ ꯐꯣꯟꯗꯨ ꯊꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯁꯨꯞꯄꯤ ꯃꯤꯠꯈꯨꯅ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯃꯨꯛ ꯅꯅꯤꯀꯣ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯂꯛꯅꯩ ꯅꯅꯥꯎ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯤꯛꯇ꯭ꯔꯨ ꯎꯏꯊꯔꯨꯔꯦ ꯅ꯭ꯌꯨꯇꯟ ꯅꯨꯡꯉꯥꯏꯇꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯁꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯆꯧꯕ ꯂꯣꯛ ꯑꯃꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯔ ꯃꯤꯠꯈꯨ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯕꯤ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎꯁꯦ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯈꯔ ꯄꯤ ꯄꯤꯛꯇ꯭ꯔꯨ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯤꯠꯈꯨꯈꯣꯏꯁꯨ ꯄꯥꯈꯠꯂꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯊꯣꯏꯕꯤ ꯁꯦ ꯀꯔꯤ ꯎꯔꯤꯅꯣ ꯄꯤꯛꯇ꯭ꯔꯨ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯌꯥꯝ ꯇꯞꯅ ꯃꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯄꯗꯧꯅ ꯎꯏꯌꯦ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯐꯠꯇꯕꯤ ꯃꯀꯨꯃꯪꯅꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯦꯅꯔꯤꯗꯣ ꯂꯥꯛꯑꯒ ꯂꯥꯛꯑꯦ ꯂꯥꯛꯇ꯭ꯔꯁꯨꯅꯦ ꯅꯪ ꯇꯨꯝꯊꯣꯛꯑꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯃꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯉꯁꯥꯏ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯆꯠꯂꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤꯔ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯃꯨꯛ ꯍꯦꯟꯔꯤꯒꯤ ꯋꯥꯍꯩꯗꯨ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯛꯏ
ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯟꯒꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯁꯔꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ